ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯂꯩꯕꯥꯛ ꯄꯨꯝꯅꯃꯛꯅ ꯄꯨꯡꯖꯥꯎ ꯊꯤꯟꯅ ꯈꯪꯅꯈꯤꯕ ꯂꯨꯋꯥꯡꯕꯤ ꯂꯤꯟꯊꯣꯏꯕꯤ ꯍꯤꯖꯝ ꯑꯃꯗꯤ ꯐꯤꯖꯝ ꯍꯦꯃꯟꯖꯤꯠ ꯑꯅꯤ ꯈꯧꯄꯨꯝꯒꯤ ꯂꯝꯕꯤꯗ ꯆꯪꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯑꯦꯐ.ꯁꯤ.ꯑꯥꯏ ꯒꯣꯗꯥꯎꯟ ꯑꯃ ꯂꯩꯕ ꯑꯅꯛꯄ ꯀꯦꯃꯦꯔꯥꯗꯨꯗ ꯄꯥꯟꯕ ꯀꯦꯃꯦꯔꯥꯗꯒꯤ ꯈꯪꯕ ꯉꯝꯈ꯭ꯔꯦ꯫ ꯃꯈꯣꯏꯁꯤ ꯄꯨꯡ 12:19ꯗ ꯕꯤꯁꯦꯟꯄꯨꯔꯒꯤ ꯑꯦꯐ.ꯁꯤ.ꯑꯥꯏ ꯒꯣꯗꯥꯎꯟꯗꯣ ꯂꯥꯟꯁꯤꯜꯂꯒ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯁꯤꯒꯤ ꯐꯣꯇꯣꯁꯤꯅ ꯋꯤꯠꯅꯦꯁ ꯑꯣꯏꯔꯦ꯫ ꯍꯥꯏꯔꯤꯕ ꯃꯥꯡꯈ꯭ꯔꯤꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯑꯅꯤꯗꯨꯒꯤ ꯐꯤꯖꯝ ꯍꯦꯃꯟꯖꯤꯠ ꯍꯥꯏꯔꯤꯗꯨꯒꯤ ꯑꯄꯣꯛꯄ ꯑꯩꯒꯤ ꯏꯃꯤꯡ ꯐꯤꯖꯝ ꯏꯕꯨꯡꯉꯣꯕꯤꯁꯤꯡ ꯁꯒꯣꯜꯃꯟꯇꯥꯏꯟ ꯀꯣꯂꯣꯝ ꯂꯩꯀꯥꯏ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯃꯁꯨꯡ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯄꯨꯟꯅ ꯆꯪꯈꯤꯕꯗꯒꯤ ꯃꯥꯡꯈꯤꯕꯗꯒꯤ ꯃꯇꯝꯒꯤ ꯃꯔꯤ ꯂꯩꯅꯕ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯇꯧꯕ ꯌꯥꯕ ꯑꯅꯤꯃꯛꯇ ꯕꯣꯠ ꯁꯥꯏꯗꯇꯒꯤ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯇꯧꯏ, ꯀꯦꯁ ꯔꯦꯖꯤꯁꯇꯔ ꯇꯧꯔꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ CBIꯗ ꯍꯦꯟ ꯑꯣꯚꯔ ꯇꯧꯔꯦ ꯍꯥꯏꯅ ꯇꯧꯔꯦ꯫ CBIꯅ ꯆꯥꯔꯖꯁꯤꯠ ꯊꯥꯒꯠꯈ꯭ꯔꯦ ꯍꯥꯏꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯈꯪꯈ꯭ꯔꯦ꯫ ꯑꯁꯥꯝꯒꯤ ꯀꯥꯡꯂꯨꯞꯇ ꯀꯦꯁ ꯆꯠꯊꯔꯤ ꯍꯥꯏꯔꯦ꯫ ꯋꯦꯔꯦꯖ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀꯦꯁ ꯍꯤꯌꯥꯔꯤꯡ ꯆꯠꯊꯕꯒꯤ ꯄꯥꯎ ꯂꯩꯇ꯭ꯔꯤ꯫ ꯑꯩꯅ ꯍꯪꯒꯠꯆꯅꯤꯡꯕꯗꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗ ꯑꯩꯒꯤ ꯏꯆꯥꯒꯤ ꯑꯃꯁꯨꯡ ꯂꯤꯟꯊꯣꯏꯉꯥꯝꯕꯤꯒꯤ ꯍꯛꯆꯥꯡꯁꯦ ꯚꯥꯏꯔꯦꯜ ꯆꯠꯈ꯭ꯔꯦ꯫ ꯃꯣꯏꯁꯦ ꯒ꯭ꯔꯥꯎꯟꯗ ꯇꯥꯗꯨꯅ ꯂꯩꯕ ꯐꯣꯇꯣ ꯑꯃ ꯀꯔꯤ ꯊꯥꯗꯅꯣ ꯗꯤꯁꯦꯝꯕꯔ ꯀꯩꯅꯣ ꯑꯗꯨ ꯊꯥꯒꯠꯂꯛꯈ꯭ꯔꯦ꯫ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ I request all the authorities please trace out whatever dead body or whatever living of the both my son and his girlfriend Linthoyambi. Requested all the authorities to find out, to trace out as much as quickly. May 11th Paulo to Zangiba, Zangiba Kukina Pari, Humdo, Surasai to Dugi Mamade, Mam Samajan Upana Pani, Aduki Parkas Ajina, Mamma Dim Massaging, at the announcing of Paulo to Pasani and Hivester, San Pazina, Mamma Togi Paulo to Pazay Yaugi, I at the Moy Ananga the Sapaze, no idea, and I do Sam Young Sullivan. Imang magdada angang ahumsina kay mang yung di may thadok bigre yung may thadok iba matong sida ay di yung may thadok iba mapanda mapanda leho mani angang ahumsina kay manong da pholo thok sangi ba sida nakanda gi moy thang pai be yawi nong mai pai be yawi moy na kay manong da gi imang magdada ching thoga adong pharaga pu na bani kay so hoji hingna leira maroi chiraga so hingaga so it's all Saro Masila Patago, Masila Patago. Pangandia, I did Pura was like it. It's all a peer nigger. No passing. I Samusuna, Kwangi or Santa Badita, I am the super under. It's all a super no maga. Like a star later. How's your papa the Sargaki make a Kalikumanda? ꯑꯍꯨꯝ ꯅꯠꯇ꯭ꯔꯥ ꯁꯤꯗ ꯑꯩꯒꯤ ꯃꯤꯡ ꯊꯧꯖꯝ ꯑꯣꯡꯕꯤ ꯄ꯭ꯔꯦꯝꯅꯇꯥ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯦꯟꯊꯣꯅꯤꯒꯤ ꯃꯃꯥꯅꯤ ꯑꯩꯁꯦ ꯃꯕꯥꯅꯤꯁꯦ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯁꯦ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 5ꯗ ꯁꯦꯛꯃꯥꯏꯗ ꯆꯠꯂꯨꯒꯦ ꯏꯃꯥ ꯊꯨꯅ ꯂꯥꯛꯀꯅꯤ ꯍꯥꯏꯔꯒ ꯑꯩꯒꯤ ꯍꯣꯇꯦꯜ ꯇꯧ ꯏꯃꯥ ꯏꯆꯥꯁꯦ ꯗꯨꯀꯥꯟ ꯍꯣꯇꯦꯜꯒ ꯇꯧꯔꯒ ꯂꯩꯖꯕꯅꯦ ꯍꯥꯏꯕ ꯑꯗꯣ ꯑꯩꯈꯣꯏ ꯅꯨꯃꯤꯠꯁꯤꯗ ꯃꯣꯏꯁꯦ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕ ꯋꯥꯈꯜꯗ ꯑꯗꯨꯝ ꯂꯩ ꯐꯣꯟꯁꯦ ꯔꯤꯡ ꯆꯠꯂꯦ ꯑꯩꯈꯣꯏ ꯄꯨꯡ 1 ꯁ꯭ꯋꯥꯏꯗ ꯑꯩ ꯐꯣꯟ ꯇꯧꯕ ꯍꯧꯔꯦ ꯃꯉꯣꯟꯗ ꯑꯗꯨꯝ ꯔꯤꯡꯗꯤ ꯑꯗꯨꯝ ꯆꯠꯂꯦ ꯑꯗꯣ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯕ ꯅꯠꯇꯕꯅꯤꯅ ꯃꯣꯏꯁꯦ ꯑꯗꯨꯝ ꯍꯜꯂꯛꯀꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯕ ꯋꯥꯈꯜꯗ ꯑꯗꯨꯝ ꯂꯩꯕ ꯃꯣꯏꯅ ꯉꯥꯎꯁꯪ ꯐꯩꯖꯟꯅꯗꯅ ꯀꯥꯇꯨꯀꯥꯟ ꯆꯠꯄ ꯅꯠꯇꯕꯅꯤꯅ ꯑꯗꯣ ꯑꯩꯈꯣꯏꯅ ꯂꯣꯀꯦꯁꯟꯁꯦ ꯅꯨꯡꯗꯥꯡ ꯌꯥꯋꯥꯏꯔꯝ ꯄꯨꯡ 12 ꯁ꯭ꯋꯥꯏꯗ ꯃꯣꯏ ꯂꯣꯀꯦꯁꯟ ꯐꯪꯉꯦ ꯀꯩꯅꯣꯒꯤ ꯁꯦꯅꯥꯄꯇꯤꯒꯤ ꯑꯣꯏꯜ ꯄꯝ ꯃꯃꯥꯡꯂꯣꯝꯗ ꯂꯣꯀꯦꯁꯟ ꯃꯣꯏꯒꯤ ꯐꯣꯟ ꯑꯅꯤꯁꯦ ꯇꯥꯔꯒ ꯂꯩꯔꯦꯅ ꯍꯥꯏꯔꯦ ꯑꯗꯨ ꯅꯣꯡꯉꯥꯜꯂꯒ ꯃꯣꯏ ꯀꯣꯃꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯦ ꯈꯣꯠꯂꯦ ꯍꯥꯏꯗꯣ ꯃꯣꯏ ꯂꯥꯜꯍꯧꯕ ꯑꯅꯤ ꯐꯥꯔꯦ ꯐꯥꯔꯕꯤꯁꯦ ꯀꯗꯥꯏꯗ ꯊꯝꯈ꯭ꯔꯒꯦ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯁꯔꯀꯥꯔꯗ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯉꯥꯡ ꯑꯅꯤꯁꯦ ꯐꯥꯕꯗ ꯆꯦꯟꯅꯕ ꯃꯣꯏ ꯑꯅꯤꯁꯦ ꯀꯗꯥꯏꯗ ꯊꯝꯃꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯗꯣ ꯃꯣꯏꯕꯨ ꯁꯥꯔ ꯍꯥꯏꯕ ꯑꯩ ꯏꯆꯥꯁꯤꯕꯨ ꯁꯥꯔ ꯍꯥꯏꯕ ꯑꯕꯤꯅꯥꯁꯀ ꯑꯦꯟꯊꯣꯅꯤꯒꯁꯨ ꯁꯥꯔ ꯍꯥꯏꯕ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕ ꯁꯥꯔ ꯃꯣꯏꯅ ꯃꯐꯝꯁꯤꯗ ꯃꯥꯡꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯁꯥꯏꯁꯤꯗ ꯃꯥꯡꯈ꯭ꯔꯦꯗꯤ ꯍꯥꯏꯔꯒ ꯉꯁꯤꯐꯥꯎꯗ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯃꯣꯏ ꯃꯆꯥ ꯃꯁꯨꯗ ꯑꯣꯏꯔꯒꯗꯤ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯑꯗꯣ ꯑꯩ ꯃꯤꯡ ꯃꯥꯏꯕꯝ ꯑꯣꯡꯕꯤ ꯗꯦꯕꯔꯥꯅꯤ ꯀꯧꯏ ꯑꯕꯤꯅꯥꯁ ꯃꯥꯏꯕꯝꯒꯤ ꯃꯃꯥꯅꯤ kena tahu bila cuma tu ada kena tahu bila ambil ni. Ini dia Abinas kalau semasa jauhi bangsa sih cuti ni na, tak kiban ada daging nasi bawa nabi ambil kita phat, thok kiban daging nasi bawa makan kangen laki deh, aku ini nung tu katu karan sat tabani na, kayak suka lu deh, nung hadu koi jalan, saya mau
ꯆꯠꯅꯤꯡꯕꯅꯤ ꯑꯗꯨꯒꯗꯤ ꯐꯣꯟ ꯇꯧꯕꯗ ꯄꯥꯏꯈꯠꯂꯛꯇꯦ ꯁꯨꯡꯄꯥꯏ ꯄꯥꯏꯈꯠꯂꯛꯇꯦ ꯃꯃꯥꯟꯅꯕꯒ ꯂꯩꯗꯅ ꯃꯥꯗꯤ ꯄꯥꯏꯔꯛꯇꯦ ꯃꯥꯗꯤ ꯃꯣꯏ ꯑꯅꯤꯁꯦ ꯀꯣꯏꯆꯠ ꯆꯠꯄꯁꯨ ꯅꯠꯇꯕꯅꯤꯅ ꯑꯩꯒꯤ ꯂꯩꯐꯝꯅ ꯇꯣꯔꯕꯨꯡꯗꯒꯤ ꯃꯤꯡꯅ ꯊꯥꯡꯖꯝ ꯁꯅꯥꯍꯟꯕꯤ ꯀꯧꯖꯩ ꯑꯩꯒꯤ ꯏꯀꯨꯕꯣꯛꯁꯦ ꯈꯧꯕꯨꯝ ꯂꯩꯃꯥꯛꯇꯥꯛꯇ ꯂꯩꯖꯩ ꯑꯗꯨ ꯂꯥꯟꯗꯒꯤ ꯐꯣꯟ ꯐꯥꯎꯅꯗꯦ ꯐꯦꯕꯋꯥꯔꯤ ꯊꯥꯕꯗꯤ ꯗꯦꯠ 10ꯗ ꯑꯩ ꯏꯅꯥꯛꯇ ꯂꯥꯛꯆꯔꯝꯃꯤ ꯌꯨꯝꯗ ꯑꯗꯒꯤ ꯐꯣꯟ ꯐꯥꯎꯅꯗꯕꯗꯨꯅ ꯀꯩꯅꯣꯒꯤ ꯑꯥꯒꯁꯀꯤ ꯗꯦꯠ 25ꯇ ꯁꯤꯔꯦꯅ ꯄꯥꯎ ꯄꯤꯔꯛꯑꯦ ꯐꯣꯟ ꯐꯥꯎꯅꯕ ꯀꯔꯤꯝꯇ ꯐꯪꯗꯦ ꯔꯤꯄꯣꯔꯠꯄꯨꯗꯤ ꯏꯃꯥꯇꯣꯟꯅ ꯄꯥꯎ ꯄꯤꯔꯛꯑꯦ ꯑꯗꯨꯒ ꯁꯤꯔꯦꯅ ꯄꯥꯎ ꯄꯤꯔꯛꯄꯗꯩ ꯃꯈꯥ ꯇꯥꯕ ꯐꯣꯟ ꯀꯔꯤꯝ ꯐꯥꯎꯅꯗꯦ ꯑꯗꯨꯒ ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯄꯤꯔꯦ ꯃꯤꯗꯤꯌꯥꯒꯤ ꯊꯣꯡꯗꯁꯨ ꯑꯩ ꯉꯁꯤ ꯍꯧꯖꯤꯛꯇ ꯊꯣꯛꯆꯔꯛꯇ ꯉꯥꯏꯔꯤ ꯈꯪꯗꯕ ꯎꯗꯕ ꯍꯥꯏꯁꯦ ꯈꯪꯗꯕꯅꯤ나 ꯑꯗꯨ ꯄꯥꯕꯨꯡ 7ꯅ ꯉꯁꯤ ꯄꯨꯊꯣꯛꯄꯤꯔꯤꯁꯦ ꯃꯉꯥꯏꯔꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯃꯃꯤꯡꯅ ꯒꯨꯔꯨꯃꯌꯨꯝ ꯕꯣꯅꯤ ꯁꯔꯃ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯖꯨꯟ 6ꯇꯒꯤ ꯊꯣꯛꯈꯤꯕꯅꯦ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯍꯜꯂꯛꯈꯤꯗ꯭ꯔꯦ ꯑꯗꯩꯗꯤ ꯄꯨꯂꯤꯁꯇ ꯀꯩꯅꯣ ꯇꯧꯔꯦ ꯃꯣꯏꯒꯤ ꯂꯥꯁ ꯂꯣꯀꯦꯁꯟꯁꯦ ꯐꯣꯜꯖꯥꯡ ꯚꯤꯂꯦꯖꯇꯅꯤ ꯍꯥꯏꯅꯁꯨ ꯏꯕꯤꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤꯗꯃꯛꯇ ꯀꯅꯥꯅꯁꯨ ꯊꯤꯖꯤꯟꯕꯤꯗꯦ ꯍꯥꯏꯗꯤ ꯃꯥꯒꯤ ꯁꯔꯨ ꯃꯆꯦꯠ ꯑꯃꯈꯛꯇ ꯑꯣꯏꯔꯁꯨ ꯑꯩꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯁꯔꯨ ꯃꯆꯦꯠ ꯑꯃꯈꯛꯇ ꯑꯩꯅ ꯅꯤꯖꯕꯅꯦ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛꯁꯤꯅ ꯑꯩ ꯋꯥꯁꯨ ꯃꯌꯥꯝ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛꯁꯤꯅ ꯑꯃꯨꯛꯇꯗꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯒꯤ ꯂꯣꯏꯅꯃꯛ ꯎꯕꯤꯔꯒ ꯅꯨꯡꯁꯤꯕꯤꯔꯒ ꯁꯔꯨ ꯃꯆꯦꯠ ꯑꯃꯃꯝꯇ ꯑꯣꯏꯔꯁꯨ ꯆꯄꯜ ꯑꯃꯈꯛꯇ ꯑꯣꯏꯔꯕꯁꯨ ꯑꯃꯨꯛꯇ ꯐꯪꯍꯟꯕꯤꯌꯣ ꯑꯩꯈꯣꯏ ꯌꯥꯝꯅ ꯋꯥꯔꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯃꯃꯤꯡ ꯒꯨꯔꯨꯃꯌꯨꯝ ꯕꯣꯅꯤ ꯁꯔꯃ ꯑꯃꯁꯨꯡ ꯃꯣꯏ ꯑꯍꯨꯝꯅꯦ ꯊꯣꯛꯈ꯭ꯔꯤꯁꯦ ꯃꯩꯁꯅꯥꯝ ꯃꯂꯦꯝꯉꯥꯟꯕ ꯍꯥꯏꯅ ꯑꯃꯒ ꯑꯗꯒꯤꯗꯤ ꯄꯨꯈ꯭ꯔꯝꯕꯝ ꯑꯕꯤꯅꯥꯁ ꯍꯥꯏꯅ ꯃꯣꯏ ꯑꯍꯨꯝꯁꯦ ꯊꯣꯛꯈꯤꯕꯅꯦ ꯖꯨꯟ 6ꯇꯒꯤ ꯉꯁꯤ ꯐꯥꯎꯕ ꯍꯜꯂꯛꯇꯦ ꯑꯗꯩꯗꯤ ꯃꯣꯏ ꯄꯨꯂꯤꯁꯇ ꯂꯣꯀꯦꯁꯟ ꯌꯦꯡꯉꯦ ꯐꯣꯜꯖꯥꯡ ꯚꯤꯂꯦꯖ ꯍꯥꯏꯅ ꯑꯗꯨꯝ ꯀꯩꯅꯣ ꯄꯤꯕꯤꯔꯦ ꯃꯣꯏ ꯊꯈꯣꯡ ꯋꯥꯔꯗ ꯅꯝꯕꯔ 9 ꯑꯩꯒꯤ ꯃꯤꯡꯗꯤ ꯕꯤꯗꯦꯁꯤꯅꯤ ꯀꯧꯏ ꯄꯣꯛꯈꯝꯕꯝ ꯅꯤꯉꯣꯜꯅꯦ ꯍꯧꯈꯤꯕꯒꯤ ꯖꯨꯟꯒꯤ ꯇꯥꯡ 3ꯗ ꯑꯩꯒꯤ ꯏꯆꯥ ꯑꯕꯤꯅꯥꯁꯇꯣ ꯄꯣꯛꯈꯝꯕꯝꯒꯤ ꯑꯕꯤꯅꯥꯁꯇꯣ ꯃꯂꯦꯝꯉꯥꯟꯕꯒ ꯕꯣꯅꯤ ꯁꯔꯃꯒ ꯃꯈꯣꯏ ꯊꯣꯛꯈꯤꯕꯗꯩ ꯉꯁꯤꯐꯥꯎ ꯍꯜꯂꯛꯈꯤꯗ꯭ꯔꯦ ꯑꯗ ꯂꯩꯉꯥꯛꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕꯤꯗꯅ ꯑꯋꯥꯕꯁꯤ ꯌꯦꯡꯕꯤꯌꯣ ꯌꯥꯝꯅ ꯋꯥꯔꯦ ꯑꯩꯈꯣꯏꯁꯤ ꯏꯆꯥꯁꯤꯡ ꯑꯃꯇꯁꯨ ꯐꯪꯕ ꯉꯝꯗ꯭रे ꯀꯔꯤꯝꯇ ꯏꯆꯥꯗꯣ ꯑꯃꯨꯛꯇꯗꯤ ꯅꯨꯡꯁꯤꯕꯤꯌꯣ ꯑꯩꯈꯣꯏ ꯏꯆꯥꯁꯨ ꯂꯣꯏꯁꯤꯟꯗ꯭ꯔꯒ ꯑꯩ ꯉꯥꯡꯕꯁꯨ ꯍꯩꯇꯦ ꯅꯤꯡꯊꯧꯈꯣꯡꯗꯒꯤ ꯋꯥꯔꯗ ꯅꯝꯕꯔ 9 ꯑꯩ ꯏꯁꯥ ꯅꯣꯡꯃꯩ ꯀꯧꯖꯩ ꯑꯩꯒꯤ ꯏꯆꯥꯗꯣ ꯃꯂꯦꯝꯉꯥꯟꯕꯅꯦ ꯏꯆꯥꯗꯨ ꯈꯛꯇꯅꯤ ꯄꯣꯛꯆꯕꯁꯨ ꯏꯆꯥꯗꯨꯅ ꯃꯄꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯏꯆꯥꯗꯨꯅ ꯃꯄꯥ ꯂꯩꯈꯤꯗ꯭ꯔ ꯃꯇꯨꯡꯗ ꯏꯆꯥ ꯅꯤꯉꯣꯜ ꯑꯅꯤ ꯃꯆꯦ ꯑꯃꯒ ꯑꯆꯜ ꯑꯃꯒ ꯃꯥꯅ ꯁꯨꯖꯔꯒ ꯏꯃꯥ ꯃꯆꯥꯅ ꯁꯨꯔꯒ ꯏꯃꯨꯡꯁꯦ ꯍꯤꯡꯃꯤꯟꯅꯔꯝꯕꯅꯦ ꯑꯗꯨ ꯃꯥꯅ ꯑꯥꯗ ꯃꯄꯥꯟ ꯂꯝꯗ ꯂꯩꯕꯅꯤ ꯏꯆꯥꯁꯦ ꯑꯥꯗ ꯊꯕꯛ ꯃꯐꯝꯗ ꯃꯑꯣꯡ ꯇꯥꯔꯛꯇꯦ ꯀꯥꯎꯊꯣꯛꯎꯕꯗꯒꯤ ꯂꯥꯟ ꯆꯠꯂꯛꯄꯗ ꯑꯩꯅ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪ ꯑꯗꯨ ꯆꯠꯄ ꯌꯥꯗꯦ ꯑꯅ ꯈꯥꯡꯕꯗ ꯃꯌꯥꯝꯕꯩ ꯃꯅꯥꯛꯇ ꯏꯃꯥ ꯑꯩ ꯂꯩꯔꯨꯔꯒꯦ ꯏꯃꯥꯅꯅꯦ ꯑꯋꯥꯕꯁꯦ ꯑꯩ ꯎꯕ ꯉꯝꯗꯦ ꯏꯃꯥ ꯑꯩ ꯀꯩꯅꯣꯁꯤꯗ ꯃꯌꯥꯝꯕ ꯀꯩꯅꯣꯁꯤ ꯃꯌꯥꯝꯕ ꯑꯃ ꯂꯩ ꯃꯥꯒꯤ ꯋꯥꯛꯁꯣꯞ ꯍꯥꯡꯉꯒ ꯑꯗꯨꯗ ꯃꯇꯦꯡ ꯄꯥꯡꯉꯒ ꯏꯃꯥ ꯗꯗꯥꯅ ꯈꯔ ꯄꯤꯔꯛꯄꯗꯣ ꯏꯃꯥ ꯅꯉꯣꯟꯗ ꯄꯤꯒꯦ ꯏꯆꯟꯁꯦ ꯂꯦꯞꯇꯕꯅꯤ ꯃꯣꯏꯅ ꯀꯩꯅꯣꯒꯤ ꯇꯦꯁ ꯇꯧꯕꯒꯤꯗꯣ ꯇꯝꯍꯜꯂꯤꯌꯦ ꯃꯥꯅ ꯑꯗꯨ ꯏꯃꯥ ꯏꯆꯟꯁꯦ ꯂꯦꯞꯇꯅ ꯇꯣꯛꯈꯤꯕ ꯇꯥꯔꯦꯅ ꯍꯥꯏꯔꯒ ꯃꯥꯅ ꯀꯧꯏ ꯅꯤꯡꯊꯧꯖꯝ ꯅꯥꯎꯕꯤ ꯀꯧꯋꯦ ꯑꯩ ꯅꯤꯡꯊꯧꯖꯝ ꯕꯤꯅꯣꯠ ꯑꯃꯁꯨꯡ ꯅꯤꯡꯊꯧꯖꯝ ꯑꯣꯡꯕꯤ ꯂꯤꯂꯤ ꯗꯦꯕꯤ ꯑꯅꯤꯁꯤꯒꯤ ꯂꯣꯏꯅꯕꯤꯅꯤ ꯃꯇꯩꯃꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯑꯁꯦ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯔꯤꯡ ꯆꯠꯂꯝꯃꯒ ꯄꯥꯎ ꯐꯥꯎꯅꯕ ꯐꯪꯈꯤꯗꯕꯅꯤ ꯐꯣꯟꯗꯤ ꯄꯤꯛ ꯑꯞ ꯁꯨꯡꯇꯧ ꯇꯧꯔꯛꯈꯤꯗꯦ ꯃꯥꯒꯤ ꯅꯨꯄꯤꯁꯦ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯄꯥꯜꯇꯦ ꯅꯤꯉꯣꯜ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯤꯡꯒ ꯈꯨꯗꯣꯡ ꯆꯥꯒꯗꯕ ꯃꯐꯝ ꯖꯒꯥ ꯑꯃꯗ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯩꯈꯣꯏꯁꯨ ꯂꯩꯊꯣꯛꯎꯔꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯣꯏꯕ ꯃꯃꯥꯟꯅꯕꯁꯤꯡꯗꯒꯤ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯄꯥꯎ ꯐꯥꯎꯅꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯋꯥꯒꯅꯨ ꯈꯣꯠꯀꯅꯨ ꯃꯈꯣꯏꯒꯤ ꯆꯥꯅꯕ ꯊꯛꯅꯕ ꯅꯈꯣꯏꯒꯤ ꯃꯤꯅꯁꯨ ꯑꯩꯈꯣꯏꯔꯣꯝꯗ ꯂꯩꯕ ꯌꯥꯔꯣꯏ ꯅꯨꯡꯉꯥꯏꯔꯣꯏ ꯑꯩꯈꯣꯏꯒꯤ ꯃꯤꯅꯁꯨ ꯅꯈꯣꯏꯔꯣꯝꯗ ꯂꯩꯕ ꯅꯨꯡꯉꯥꯏꯔꯣꯏꯗꯕꯅꯤꯅ ꯃꯈꯣꯏꯒꯤ ꯈꯨꯗꯣꯡ ꯆꯥꯒꯗꯕ ꯖꯒꯥꯗ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯛꯏ ꯃꯐꯝꯗꯣ ꯀꯗꯥꯏꯗꯅꯣ ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯗꯁꯨ
ꯗꯤꯇꯦꯜꯁ ꯑꯝꯇ ꯄꯤꯕꯤꯗꯦ ꯗꯤꯜꯂꯤꯗꯅꯤ ꯕꯣꯝꯕꯦꯗꯅꯤ ꯑꯗꯨꯗꯅꯤ ꯍꯥꯏꯕ ꯃꯐꯝ ꯇꯥꯛꯎ ꯌꯥꯕꯤꯗꯦ ꯑꯩꯈꯣꯏꯅ ꯃꯐꯝꯗꯨꯗꯪꯗꯤ ꯍꯥꯏꯕꯤꯌꯣ ꯍꯥꯏꯕ ꯀꯥꯟꯗꯁꯨ ꯆꯞ ꯆꯥꯕꯤꯁꯨ ꯃꯈꯣꯏꯒꯤ ꯀꯣꯟꯇꯦꯛ ꯅꯝꯕꯔꯅꯦ ꯍꯥꯏꯕ ꯂꯩꯇꯦ ꯃꯈꯣꯏꯅ PCOꯗꯅꯤ ꯍꯥꯏꯔꯛꯑꯦ ꯑꯩꯈꯣꯏ ꯑꯗꯨꯗꯒꯤ ꯈꯔ ꯆꯤꯡꯅꯕ ꯍꯧꯔꯛꯑꯦ ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ PCO ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ ꯃꯈꯣꯏꯅ ꯍꯥꯏꯕꯁꯦ ꯑꯔꯥꯟꯕ ꯑꯣꯏꯕ ꯖꯥꯠꯂꯥ ꯍꯥꯏꯅ ꯈꯜꯂꯛꯑꯦ PCOꯗꯤ ꯑꯉꯥꯡ ꯃꯆꯥ ꯐꯥꯎꯕ ꯐꯣꯟ ꯄꯥꯏꯕ ꯃꯇꯝꯗ PCOꯗꯅꯤ ꯍꯥꯏꯔꯛꯄꯁꯤꯗꯒꯤ ꯆꯤꯡꯅꯕ ꯂꯩꯔꯦ ꯑꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯅ ꯃꯈꯣꯏ ꯈ꯭ꯔꯤꯁꯇꯦꯟꯅꯤ ꯑꯩꯈꯣꯏꯅ ꯃꯩꯇꯩꯅꯤ ꯈ꯭ꯔꯤꯁꯇꯦꯟꯗꯤ ꯏꯅꯥꯎꯅꯨꯄꯥꯁꯤꯁꯨ ꯈ꯭ꯔꯤꯁꯇꯦꯟꯗ ꯆꯠꯈ꯭ꯔꯕꯅꯤ ꯃꯁꯥꯅ ꯌꯥꯖꯔꯒ ꯑꯗꯣ ꯄꯥꯎ ꯐꯥꯎꯅꯅꯤꯡꯗꯕ ꯑꯣꯏꯕ ꯖꯥꯠꯂꯥ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯏꯅꯥꯎꯅꯨꯄꯥ ꯑꯃ ꯃꯤꯁꯅꯔꯤ ꯑꯣꯏꯅ ꯖꯣꯏꯆꯟꯗ꯭ꯔ ꯀꯧꯕ ꯑꯃꯅꯤ ꯃꯥꯅ ꯑꯃꯨꯛ ꯄꯥꯎ ꯐꯥꯎꯅꯍꯜꯂꯦ ꯅꯈꯣꯏ ꯃꯁꯦꯟ ꯑꯃꯠꯇ ꯄꯥꯎ ꯐꯥꯎꯅꯧ ꯍꯥꯏꯔꯕ ꯃꯇꯝꯗ ꯀꯅꯥꯗꯒꯤ ꯅꯈꯣꯏꯒꯤ ꯃꯤꯁꯅꯔꯤ ꯀꯅꯥ ꯂꯩ ꯅꯆꯤꯟ ꯊꯤꯕ ꯉꯥꯡꯒꯅꯨ ꯊꯥ ꯑꯃ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯂꯣꯠꯂꯒ ꯊꯝꯕꯗ ꯑꯩꯈꯣꯏꯅ ꯊꯤꯔꯛꯇ꯭ꯔꯒ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯗꯨ ꯊꯤꯔꯛꯄꯅꯣ ꯍꯥꯏꯕꯗꯨꯗ ꯑꯩꯈꯣꯏ ꯋꯥꯈꯜꯁꯦ ꯂꯩꯔꯤꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯦ ꯆꯔꯥꯡꯅꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯄꯨꯂꯤꯁꯇ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯑꯃ ꯊꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯄꯨꯂꯤꯁꯅꯁꯨ ꯉꯁꯤ ꯐꯥꯎꯕ ꯃꯔꯤ ꯃꯈꯣꯡ ꯑꯃꯠꯇ ꯇꯥꯛꯄꯤꯔꯛꯇꯦ ꯁꯤꯗ ꯂꯩ ꯁꯤꯗ ꯇꯧꯋꯦ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯂꯤꯂꯤ ꯀꯦꯝꯗ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡꯗꯗꯤ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯈꯣꯡ ꯀꯔꯤ ꯈꯪꯕ ꯂꯩ ꯀꯔꯤ ꯎꯕ ꯂꯩ ꯅꯣꯏ ꯇꯤꯟꯅꯔꯝꯕꯅꯤ ꯍꯪꯕ ꯃꯇꯝꯗꯗꯤ ꯗꯨꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯤ ꯆꯪꯈꯤꯕ ꯍꯨꯏ ꯈꯔ ꯑꯃꯅ ꯍꯥꯏ ꯈꯔ ꯑꯃꯅ ꯍꯥꯏ ꯆꯞ ꯆꯥꯕꯤꯗꯤ ꯈꯪꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯁꯥꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯍꯤꯡꯖꯔꯝꯕꯅꯤ ꯑꯩ ꯏꯁꯥꯒꯤ ꯏꯆꯥ ꯑꯍꯨꯝ ꯄꯣꯛꯑꯦ 2 ꯗꯤꯁꯦꯕꯜ ꯑꯣꯏꯕꯅꯤ ꯃꯥꯒꯤ ꯑꯁꯥꯗ ꯍꯤꯡꯖꯔꯝꯕꯅꯤ ꯏꯆꯥ ꯅꯨꯄꯥ ꯑꯃꯈꯛꯁꯨ ꯗꯤꯁꯦꯕꯜ ꯑꯣꯏꯕꯅꯤ ꯃꯥꯒꯤ ꯑꯁꯥꯗꯅꯤ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯗ ꯍꯤꯡꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯔꯤ ꯃꯈꯣꯡ ꯊꯤꯕ ꯐꯪꯗꯕꯁꯤꯗ ꯑꯩꯈꯣꯏꯁꯦ ꯏꯃꯨꯡꯁꯦ ꯏꯃꯥꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯟꯖꯜꯂꯦ ꯗꯥꯏꯕꯦꯇꯤꯁ ꯄꯦꯁꯦꯟꯅꯤ BPꯁꯨ ꯂꯩꯌꯦ ꯃꯤꯒꯤ ꯃꯩꯅꯤ ꯏꯆꯥ ꯅꯨꯄꯤꯁꯤꯡꯒꯤ ꯌꯨꯝꯗ ꯊꯝꯃꯒ ꯑꯩꯈꯣꯏꯅ ꯂꯤꯂꯤꯞ ꯀꯦꯝꯗ ꯋꯥꯅ ꯈꯥꯡꯉꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅꯁꯨ ꯈꯪꯕꯤꯌꯥꯎ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯊꯤꯕ ꯑꯃꯁꯨ ꯈꯪꯗꯦ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡꯒꯤ ꯃꯔꯤ ꯃꯈꯣꯡ ꯈꯪꯕ ꯂꯩꯔꯒꯗꯤ ꯇꯥꯛꯄꯤꯔꯛꯑꯣ ꯀꯅꯥ ꯀꯅꯥꯅꯣ